Hi ma'am, Gulshan Huirem YouTube channel asida ma'am puna upu welcome taujari. Ngasi nong manini ai hakchang hichu khara nuaitaba lok arum lai hobuna maram oiduna wari sing record tawba ngamdaba kayadagi aigi channel asida repa laitana upload tawjakiba wari sing upload tawjaba matam chana ngamjadre. Maram aduna ngasi channel asida live oina laktuna mayamgidmakta kanaba khajik khak mayamda share tawba ngamgadra haiduna lakchabani. Ngasi live asida lairik amakhak paraga mayamda adum tahanjage mayamna lairik asibu parkpa matamda mayamgi kanabu oiragadi mayamna channel asibu subscribe tawbiramu amasung comment tawbiramnaba haiduna ikong nonjere. Lairik asida iriba khudingmak aiba mak masagini. Mayam aigi channel asida sangbirakliba mipum khudingmakpu amukasu hanna welcome tawjari. Arepa laitana adongi pibirakpa support singna channel asida 1k gi mathakta subscriber ohenbire. Ngasi aina live laksabagi maru oiba maramdi ngasi channel asida aina hakchang ngamdabada maram oiduna aigi khanao se jadaduna leibadagi channel asida arepa laitana wari thangatpa sing amjahodre. Ngasi aina lijage nate ngasi aina lairik oina paduna myamda share informational oiba share kitang tawjage haina khalambani adongpo ai hojik asimak matik chadra mare haina khalli. Mayamgidamakta ai ngasi wari ama lijage. Ai isa professional oja ama oina school macha amada oja macha ama oina school macha amda thabak tawjari. Aina handak training chatpa matamda aingonda aikhoigi RP resource person amana yamna nungsiba wari amakhak lirai. Warido taraga aina waribu pamjaruba haigadra warida ngaujaruba misak ama oibana aina warido tara matungda aigi mittagisu pi takiba khanghaude. Loinana hujik aikhoigi YouTube channel asida leiriba maruina wari libagi channel sing akhoi samna harabada Manipuri Story collection, Manipuri stories and logic tale gumba punamakpusu ai tai punapusu yamna nungai phauji hojik aina liningi wari se ai lithajaralage. Ikoina mahi sangda school da like takpi basatpa matamda tambadi loira takpi basatpa matamda aikoigi oiba problem mayam ama face tawnaba aikoina uba phangi. Maduda as a teacher ama oina as a oja ama oina ai sana ngasi fauda aikoigi haidi kitang khajiktang sonjaba angangsing aikoigi mahiroi oiriba angangsingda khajitang watna mideng changsinbiba aduga afaba ngangsingdana khara hena luna tawsinbiduna kaino tawbiba adugumba mayam ama oja mayam ama uba phangi teacher mayam ama uba phangi ado ngasi faubudi aigi thamoidadi phaukhidri. Wari se haujarage akoigi mana likhiba mongduda aisu dum lirage mayamda akoigi teddy ko nupa macha ama leramba makse class 5 ta tammi magi school duda magi mai sangduda aikoigi Mrs. Thompson haina oja nupi ama class teacher ama oina nauna changlaklammi magi mai sangduda numitto Mrs. Thompson se magi class duda teddy class duda matam punamakta changba matamda love you all haina makhoi khuding mapu greetings sorry
ꯑꯩꯈꯣꯏꯅ ꯁꯝꯅ ꯑꯩꯗꯤ ꯀ꯭ꯂꯥꯁ ꯃꯅꯨꯡꯗ ꯆꯪꯕꯒ ꯒꯨꯗ ꯃꯣꯔꯅꯤꯡꯁꯦ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯍꯥꯏ ꯑꯉꯥꯡꯁꯤꯡꯒꯤ ꯔꯦꯁꯄꯣꯟꯁ ꯃꯥꯏꯒꯤꯗꯒꯤ ꯃꯣꯏꯅ ꯒꯨꯗ ꯃꯣꯔꯅꯤꯡ ꯃꯈꯣꯏꯅ ꯒꯨꯗ ꯃꯣꯔꯅꯤꯡ ꯍꯥꯏꯔꯒ ꯂꯦꯞꯈꯠꯂꯛꯄ ꯅꯠꯇ꯭ꯔꯒ ꯒꯨꯗ ꯃꯣꯔꯅꯤꯡꯁꯦ ꯃꯣꯏꯅ ꯏꯅꯔꯖꯦꯇꯤꯛ ꯑꯣꯏꯅ ꯍꯥꯏꯔꯛꯇꯕ ꯇꯥꯔꯒꯗꯤ ꯑꯩ ꯑꯗꯨꯝ ꯍꯟꯖꯟ ꯍꯟꯖꯟꯅ ꯒꯨꯗ ꯃꯣꯔꯅꯤꯡ ꯍꯥꯏꯅ ꯑꯉꯥꯡꯁꯤꯡꯗꯣ ꯃꯣꯇꯤꯚꯦꯠ ꯇꯧꯅꯕ ꯍꯣꯠꯅꯩ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯃꯤꯁꯦꯁ ꯊꯣꯝꯁꯟꯒꯤ ꯋꯥꯔꯤꯁꯦ ꯃꯤꯁꯦꯁ ꯊꯣꯝꯁꯟꯅ ꯃꯥꯅ ꯀ꯭ꯂꯥꯁ ꯃꯅꯨꯡꯗ ꯆꯪꯉꯒ ꯑꯉꯥꯡꯁꯤꯡꯗꯨꯗ ꯂꯚ ꯌꯨ ꯑꯣꯜ ꯍꯥꯏꯅ ꯄꯨꯝꯅꯃꯛꯇ ꯍꯥꯏ ꯑꯗꯨꯕꯨ ꯂꯚ ꯌꯨ ꯑꯣꯜ ꯍꯥꯏꯅ ꯃꯍꯥꯛꯅ ꯄꯨꯝꯅꯃꯛꯇ ꯍꯥꯏꯖꯔꯕꯁꯨ ꯑꯉꯥꯡꯁꯤꯡ ꯈꯨꯗꯤꯡꯃꯛꯇ ꯃꯍꯥꯛꯅ ꯅꯨꯡꯁꯤꯕ ꯐꯥꯎꯕ ꯑꯗꯨꯗꯤ ꯃꯥꯒꯤ ꯊꯃꯣꯏꯗ ꯑꯣꯏꯔꯝꯗꯦ ꯃꯤꯁꯦꯁ ꯊꯣꯝꯁꯟ ꯃꯁꯥꯅ ꯈꯪꯉꯤ ꯍꯥꯏꯕꯗꯤ ꯃꯍꯥꯛꯅ ꯂꯚ ꯌꯨ ꯑꯣꯜ ꯍꯥꯏꯅ ꯍꯥꯏꯔꯤꯕꯁꯤ ꯍꯥꯏꯕꯗꯤ ꯑꯉꯥꯡ ꯈꯨꯗꯤꯡꯃꯛ ꯑꯗꯣ ꯃꯥꯒꯤ ꯊꯃꯣꯏꯗꯒꯤꯗꯤ ꯅꯨꯡꯁꯤꯕ ꯐꯥꯎꯅ ꯂꯚ ꯌꯨ ꯑꯣꯜ ꯍꯥꯏꯕ ꯅꯠꯇꯦ ꯍꯥꯏꯕꯗꯣ ꯃꯍꯥꯛ ꯈꯪꯉꯤ ꯀ꯭ꯂꯥꯁꯇꯨꯒꯤ ꯍꯦꯛ ꯃꯃꯥꯡ ꯊꯪꯕ ꯔꯣꯗ ꯃꯃꯥꯡ ꯊꯪꯕ ꯍꯥꯏꯗꯤ ꯃꯃꯥꯡ ꯊꯪꯕꯗ ꯂꯩꯔꯤꯕ ꯕꯦꯟꯁ ꯑꯗꯨꯗ ꯐꯝꯐꯝꯁꯤꯡ ꯑꯗꯨꯗ ꯇꯦꯗꯤ ꯀꯧꯕ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥ ꯃꯆꯥꯁꯦ ꯐꯝꯃꯦ ꯇꯦꯗꯤ ꯍꯥꯏꯔꯤꯕ ꯑꯉꯥꯡꯁꯦ ꯃꯐꯤ ꯃꯔꯣꯟꯁꯨ ꯅꯨꯃꯤꯠ ꯑꯗꯣ ꯌꯥꯝꯅ ꯃꯣꯠꯅ ꯑꯗꯨꯒ ꯃꯁꯥꯗꯨ ꯏꯔꯨ ꯊꯣꯛꯇꯕꯒꯤ ꯅꯝꯊꯤꯔꯕ ꯑꯩꯈꯣꯏꯒꯤ ꯅꯨꯃꯤꯠ 4-5ꯅꯤꯒ ꯏꯔꯨ ꯊꯣꯛꯇꯗꯅ ꯃꯣꯠꯂꯕ ꯆꯃꯣꯠ ꯆꯗꯥꯏꯅꯔꯕ ꯑꯉꯥꯡ ꯑꯃ ꯇꯦꯗꯤ ꯍꯥꯏꯕ ꯑꯉꯥꯡꯁꯦ ꯐꯝꯃꯤ ꯅꯨꯃꯤꯠꯁꯤ ꯑꯩꯈꯣꯏꯒꯤ ꯆꯍꯤꯒꯤ ꯑꯣꯏꯕ ꯑꯦꯅꯨꯋꯦꯜ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯂꯣꯏꯗꯅ ꯇꯦꯗꯤ ꯍꯥꯏꯕ ꯑꯉꯥꯡꯁꯦ ꯀ꯭ꯂꯥꯁ 5ꯇꯒꯤ 6 ꯀꯥꯕꯒꯤ ꯑꯦꯅꯨꯋꯦꯜ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯂꯣꯏꯗꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯦꯁ ꯔꯤꯄꯣꯔꯠ ꯁꯦꯝꯕ ꯃꯇꯥꯡꯅꯤ ꯄ꯭ꯔꯣꯒ꯭ꯔꯦꯁ ꯔꯤꯄꯣꯔꯠ ꯁꯦꯝꯃꯛꯄ ꯃꯇꯝꯁꯤꯗ ꯃꯤꯁꯦꯁ ꯊꯣꯝꯁꯟꯅ ꯃꯥꯒꯤ ꯋꯥꯈꯜꯗ ꯈꯜꯂꯒ ꯇꯦꯗꯤ ꯍꯥꯏꯔꯤꯕ ꯑꯉꯥꯡꯁꯦ ꯃꯥꯒꯤꯅꯦ ꯍꯥꯏꯕ ꯃꯔꯝꯗ ꯑꯐꯕ ꯀꯔꯤꯒꯨꯝꯕ ꯑꯝꯇꯁꯨ ꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯃꯥꯏ ꯄ꯭ꯔꯣꯒ꯭ꯔꯦꯁ ꯔꯤꯄꯣꯔꯠꯁꯤꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯒꯣꯔꯃꯦꯟ ꯁ꯭ꯀꯨꯜꯗ ꯇꯤꯆꯔ ꯑꯣꯏꯕꯤꯔꯤꯕ ꯑꯣꯖꯥꯁꯤꯡ ꯑꯩꯈꯣꯏꯒꯤ ꯑꯁꯦꯝ ꯁꯟꯙ꯭ꯌꯥ ꯊꯦꯡꯀ꯭ꯌꯨ ꯋꯥ ꯑꯣꯏꯅ ꯍꯥꯏꯕꯤꯔꯛꯄꯒꯤ ꯑꯗꯣꯝꯅ ꯄꯥꯝꯕ ꯋꯥꯔꯤ ꯂꯩꯔꯒꯁꯨ ꯑꯗꯨꯝ ꯀꯣꯃꯦꯟ ꯇꯧꯕꯤꯔꯣ ꯑꯩ ꯈꯅꯥꯎꯁꯦꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯦ ꯑꯩ ꯂꯣꯛ ꯊꯨꯡꯕꯒꯤ ꯃꯔꯝꯅ ꯍꯧꯖꯤꯛꯀꯤ ꯋꯥꯔꯤꯁꯦ ꯑꯝꯇꯪ ꯐꯖꯅ ꯂꯣꯏꯅ ꯇꯥꯕꯤꯅꯔꯁꯤꯀꯣ ꯍꯧꯖꯤꯛꯀꯤ ꯃꯥꯅ ꯇꯦꯗꯤ ꯍꯥꯏꯔꯤꯕ ꯑꯉꯥꯡꯁꯤꯅ ꯃꯥꯅ ꯀ꯭ꯂꯥꯁꯇꯨꯗ ꯍꯥꯏꯗꯤ ꯆꯃꯣꯠ ꯆꯗꯥꯏꯅꯅ ꯂꯩꯕ ꯃꯥꯏ ꯃꯔꯝꯗ ꯑꯐꯕ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇꯁꯨ ꯏꯅꯤꯡꯉꯥꯏ ꯂꯩꯇꯕꯗꯨꯒꯗꯤ ꯃꯤꯁꯦꯁ ꯊꯣꯝꯁꯟꯁꯤꯅ ꯈꯜꯂꯦꯕ ꯍꯥꯏꯗꯤ ꯇꯦꯗꯤꯁꯤꯒꯤ ꯃꯔꯝꯗ ꯑꯩꯅ ꯀꯔꯤꯅꯣ ꯏꯗꯣꯏꯁꯦ ꯀꯩꯁꯨꯝꯁꯨ ꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯩꯈꯣꯏꯒꯤ ꯅꯦꯒꯦꯇꯤꯞ ꯑꯣꯏꯕ ꯀꯩꯅꯣ ꯉꯥꯛꯇ ꯏꯔꯦ ꯍꯧꯖꯤꯛꯇꯤ ꯄ꯭ꯔꯣꯒ꯭ꯔꯦꯁ ꯔꯤꯄꯣꯔꯠꯇ ꯑꯦꯛꯆꯨꯑꯦꯂꯤ ꯑꯉꯥꯡꯒꯤ ꯑꯦꯀꯥꯗꯃꯤꯀꯦꯜ ꯑꯣꯏꯕꯇ ꯅꯠꯇꯅ ꯀꯣꯒꯣꯂꯥꯁꯇꯤꯛ ꯑꯣꯏꯕ ꯑꯩꯈꯣꯏꯅ ꯍꯥꯏꯕꯗꯤ ꯀꯩꯅꯣ ꯃꯌꯥꯝ ꯑꯃꯁꯨ ꯏꯅꯔꯦ ꯌꯥꯝꯅ ꯗꯤꯇꯦꯜꯁꯇ ꯑꯩꯁꯨ ꯆꯠꯂꯔꯣꯏꯒꯦ ꯑꯁꯦꯝ ꯁꯟꯗꯦ ꯋꯦꯌꯔ ꯏꯁ ꯗ ꯕꯨꯛ ꯁꯦꯜꯁꯦ ꯉꯁꯤ ꯃꯥꯔꯀꯦꯠꯇ ꯊꯣꯛꯎꯕꯗ ꯂꯥꯏꯔꯤꯛꯁꯦ ꯑꯅꯤꯈꯛ ꯂꯧꯔꯛꯄꯅꯤ ꯏꯪꯂꯤꯁ ꯄꯔꯁꯟ ꯑꯩꯅ ꯂꯧꯔꯛꯄꯁꯦ ꯇꯤꯅꯤ ꯇꯣꯠ ꯕꯦꯁ ꯑꯣꯐ ꯐꯦꯔꯤ ꯇꯦꯜꯁ ꯍꯥꯏꯅ ꯁꯤ ꯕꯨꯛꯁꯦ ꯀꯩꯅꯣꯒꯤꯅꯤ ꯑꯁꯤꯗ ꯂꯩꯕꯤꯔꯦ ꯗꯤꯇꯦꯜꯁꯤꯡꯁꯦ ꯌꯥꯝ ꯑꯍꯣꯡꯕ ꯂꯥꯏꯔꯤꯛꯅꯤꯗ 200 ꯔꯨꯄꯤꯁꯀꯤ ꯑꯁꯤꯗꯗꯤ ꯑꯩꯗꯤ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯅꯠꯇꯕꯅꯤꯅ ꯃꯄꯥꯟꯗ ꯂꯩꯕ ꯑꯣꯏꯕꯅꯤꯅ ꯂꯥꯏꯔꯤꯛꯁꯤꯡ ꯐꯪꯗꯦ ꯂꯥꯏꯔꯤꯛꯄꯨꯗꯤ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯩꯗꯤ ꯍꯧꯖꯤꯛ ꯌꯨꯝꯁꯨ ꯐꯤꯕꯝ ꯈꯔ ꯆꯥꯗꯕ ꯍꯥꯏꯇꯥꯔꯦ ꯃꯄꯥꯟꯗ ꯑꯗꯨꯝ ꯂꯦꯞꯄꯒ ꯍꯥꯏꯗꯤ ꯃꯄꯥꯟꯗ ꯊꯣꯛꯂꯒ ꯑꯩ ꯔꯦꯀꯣꯔꯠꯁꯤꯁꯨ ꯇꯧꯖꯕꯅꯦ ꯑꯁꯤꯒꯨꯝꯕ ꯂꯥꯏꯔꯤꯛ ꯑꯃꯁꯨ ꯂꯧꯔꯤ ꯐꯣꯡꯉꯝꯗ꯭ꯔꯕ ꯆꯩꯅꯥꯈꯣꯜ ꯍꯥꯏꯅ ꯑꯗꯨꯗꯒꯤ ꯐꯨꯡꯒꯥ ꯋꯥꯔꯤꯒꯤ ꯁꯛꯇꯝ ꯍꯥꯏꯅ ꯑꯁꯤ ꯑꯁꯥꯝ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯑꯣꯖꯥ ꯑꯃꯅ ꯏꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯍꯥꯎꯕꯝ ꯅꯣꯅꯤ ꯀꯨꯃꯥꯔ ꯍꯥꯏꯅ ꯑꯗꯨꯗꯒꯤ ꯑꯁꯤꯅ ꯏꯆꯟꯅꯨꯄꯤ ꯑꯃꯅ ꯄꯥꯅꯧ ꯍꯥꯏꯅ ꯗꯗꯥ ꯄꯥꯅꯧ ꯍꯥꯏꯅ ꯄꯤꯔꯛꯄꯅꯤ ꯀꯥꯟꯆꯤ ꯋꯥꯔꯤ ꯃꯆꯥ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯇꯩꯗꯤ ꯂꯣꯏꯅ ꯌꯦꯡꯍꯜꯂꯔꯣꯏꯒꯦꯗ ꯉꯁꯤ ꯂꯩꯔꯛꯄ ꯂꯥꯏꯔꯤꯛꯇ ꯁꯤꯃꯒ ꯌꯥꯎꯔꯤ ꯇꯦꯅꯥꯂꯤ ꯔꯃꯟꯒꯤ ꯕꯨꯛꯁ ꯑꯣꯏꯅ ꯑꯥꯏ ꯑꯦꯝ ꯐ꯭ꯔꯣꯝ ꯕꯔꯃꯥ but I'm not from Burma or not from Manipur. I'm from Assam. ꯑꯁꯤꯁꯨ ꯃꯅꯤꯄꯨꯔꯒꯤ ꯁꯦꯝ ꯁꯟꯙ꯭ꯌꯥ I think you me too sister yeah and one more thing when I was a student one magazine was published that magazine also I preserve it as a memory this one it was published in the year 2009 10 and 10 11 at that time I was a student that magazine also published sometimes I also read this magazine okay ꯑꯁꯦꯝ ꯁꯟꯙ꯭ꯌꯥ ꯋꯥꯔꯤꯁꯦ ꯑꯝꯇꯪ ꯇꯥꯕꯤꯔꯁꯤꯀꯣ ꯍꯧꯖꯤꯛꯀꯤ ꯇꯦꯗꯤ ꯍꯥꯏꯕ ꯑꯉꯥꯡꯁꯦꯀꯣ ꯃꯥꯅ ꯍꯥꯏꯗꯤ ꯐ꯭ꯔont ꯔꯣꯗ ꯐꯝꯕꯅꯤꯅ ꯃꯥꯁꯦ ꯍꯥꯏꯕꯗꯤ ꯀꯩꯅꯣ ꯇꯧꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯗꯤ ꯐ꯭ꯔont ꯔꯣꯗ ꯐꯝꯃꯦ ꯃꯥꯒꯤ ꯄ꯭ꯔꯣꯒ꯭ꯔꯦꯁ ꯔꯤꯄꯣꯔꯠꯁꯦ ꯀꯩꯅꯣ ꯇꯧꯕ ꯉꯝꯗ꯭ꯔꯦ ꯀꯩꯅꯣꯁꯤꯅ ꯃꯤꯁꯦꯁ ꯊꯣꯝꯁꯟꯁꯤꯅ ꯃꯥꯒꯤ ꯄ꯭ꯔꯣꯒ꯭ꯔꯦꯁ ꯔꯤꯄꯣꯔꯠꯁꯤꯗ ꯑꯐꯕ ꯑꯝꯇ ꯏꯕ ꯉꯝꯗ꯭ꯔꯦ ꯏꯕ ꯉꯝꯗꯕꯁꯦ ꯃꯥꯒꯤ ꯄ꯭ꯔꯣꯒ꯭ꯔꯦꯁ ꯔꯤꯄꯣꯔꯠꯁꯦ ꯄ꯭ꯔꯤꯟꯁꯤꯄꯜꯒꯤ ꯃꯅꯥꯛꯇ ꯃꯥꯅ ꯍꯦꯗ ꯃꯥꯁꯇꯔ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜꯗ ꯄ꯭ꯔꯤꯟꯁꯤꯄꯜꯒꯤ ꯃꯅꯥꯛꯇ ꯆꯠꯄ ꯃꯇꯝꯗ ꯄ꯭ꯔꯤꯟꯁꯤꯄꯜꯅ ꯔꯤꯄꯣꯔꯠꯁꯤꯡꯁꯦ ꯌꯦꯡꯕ ꯃꯇꯝꯗ ꯇꯦꯗꯤꯒꯤ ꯔꯤꯄꯣꯔꯠꯁꯦ ꯃꯥꯅ ꯎꯈꯤ
ꯇꯦꯗꯤꯒꯤ ꯔꯤꯄꯣꯔꯠꯁꯦ ꯎꯔ ꯃꯇꯨꯡꯗ ꯄ꯭ꯔꯤꯟꯁꯤꯄꯜꯗꯨꯅ ꯀꯩꯅꯣꯗ ꯃꯤꯁꯦꯁ ꯊꯣꯝꯁꯟ ꯍꯥꯏꯔꯤꯕ ꯇꯤꯆꯔꯁꯤꯗ ꯀ꯭ꯂꯥꯁ 5ꯒꯤ ꯀ꯭ꯂꯥꯁ ꯇꯤꯆꯔꯁꯤꯗ ꯇꯦꯗꯤꯒꯤ ꯀ꯭ꯂꯥꯁ ꯇꯤꯆꯔꯁꯦ ꯀꯧꯁꯜꯂꯒ ꯍꯪꯉꯤ ꯃꯤꯁꯦꯁ ꯊꯣꯝꯁꯟ ꯅꯍꯥꯛꯅ ꯍꯥꯏꯕꯗꯤ ꯇꯦꯗꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯦꯁ ꯔꯤꯄꯣꯔꯠꯁꯤꯗ ꯀꯔꯤꯒꯤꯅꯣ ꯄꯣꯖꯤꯇꯤꯕ ꯑꯣꯏꯕ ꯑꯃ ꯐꯥꯎꯕ ꯏꯗꯉꯩꯒꯤ ꯅꯦꯒꯦꯇꯤꯕ ꯑꯣꯏꯕ ꯈꯛꯇ my sister came my sister came what do you want to say I can't understand my sister came adudagi haidi Mrs. Thompson da principal sina hangi karigi maramgi nahakna haidi angang sigi progress report da kari maramgi nahakna asi positive oiba matta idrino negative oiba khakta I si kari maramgi no haina hangba matam sida Mrs. Thompson na hai sir respected principal sir sumaina tawwe ready hai bangang se class ta ma se like so amta pha de pura so amta pha de pi khiba homework sing si mahak matam chana amta tawde aduga class ta like takpa sing chu mahidi mana thau sadaba aduga kaya thau sadaba kaya tawba amadi aigi ichen la e nobe nokhoi ani punna phaminaba adudagi haidi kaino tawre haidi I confuse ure nangi message paabada adudagi kaino class teacher sida haire masi kasi haidi karisu positive oiba amata leite magi masada aduda class mana lairik ta asu haibati kaino masi haidi thau sadaba haidi tawningdabagi moong ama tawba adugumbai moong ama tawri haiduna mana principal du da haire principal du da haire matungda principal du na oh Mrs. Thompson kaino nangi progress report to teddy ki progress report to nahak ngasi pi ruano nahak teddy ki last 4 years ki up to class 4 ki class 1 da ina class 4 phawgi progress report se ai no pige previous progress report se asi se pena tawrai study tawso haibadari Mrs. Thompson sisu ma nga saigi principal amana progress report pibanina mana progress report back ta hapchilaga ma pura lai adare back ta hapchilaga mana pura laga mayimda yawraga numidang hangdogna ji yenge mana teddy ki progress report se last 4 years ki teddy ki progress report se last 4 years se excellent class 1 excellent first boy mana class 3 yawrakpa matamda ma se teddy parents magi result se khara weak oithare aduga magi kaino se class 3 gi progress report sida sumaina irami haidi teddy gi magi mama teddy gi mother se haibadi cancer patient cancer oire cancer oina jamna kanna nare serious oina nare sibi yabagi mongda adumaina irami adu kumagi result li asumakum average result oina class 3 se dum chale class 4 jorokpa matamda class 4 gi annual exam gi report ta sumaina irame haidi maki kaino se magi annual gi result se makphatte adumaku haidi jamna kanna honabadi ma pass mark ti adum pibidana haidi teddy se kaino oire adu magi mama su laikhidre haibagi mongda progress report ta irame aduna maram oina teddy gi haidi career da sonthaba week oitharakpagi mong ama uba phangi haiduna irami aduda su negative amata magi progress report da uba phangnamde adugi matungdagi Mrs. Thompson se mamon se matanta adum nungairaktre teddy gi maram da teddy gi progress report bari do yenguraba class 1 dagi na class 4 phawgi progress report do yengura matungda teddy sina khale Mrs. Thompson na khale as teddy haiba ngang ni marai exam na thiba angang ni adum masi karino haina thijalage mana thijalage tum thijalakpa matam sida de teddy gi maram da khangnaba thijalakpa matam je teddy se mama se cancer patient to ne laikhidaba aduga mapa su kharani leiraga laikhidaba dumaina teddy se mahak na khangba ngame Mrs. Thompson na teddy gi condition sing do loina khangla matungda di ma teddy se mamun se inung ngairaktre aduga Mrs. Thompson na mathangi numitadi mana class ta changlaga love you all line haiba matamda mamitagi mapitai mana lahan makhai school da changba matamda class ta changba matamda love you all line haiba do ma thamoi dagi di nungsi na ma as a nungsi thamoi dagi feelings to thamoi dagi hairamba ama phawba yawramde aduga ngasi mana class da changlaba matungda love you all haina magi thamoi dagi hairakpaduda ma lahan ngai makhai mana tawribudo magi duty da haidi
ꯃꯄꯨꯡ ꯐꯥꯅꯕꯒꯤ ꯗ꯭ꯌꯨꯇꯤ ꯃꯄꯨꯡ ꯐꯥꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯕ ꯑꯣꯏꯅ ꯐꯥꯎꯔꯝꯃꯤ ꯑꯗꯣ ꯉꯁꯤ ꯃꯥꯅ ꯗ꯭ꯌꯨꯇꯤꯗꯨꯒ ꯃꯥꯒꯤ ꯗ꯭ꯌꯨꯇꯤꯗꯨꯗ ꯂꯚ ꯌꯨ ꯑꯣꯜ ꯍꯥꯏꯅ ꯃꯥꯒꯤ ꯁ꯭ꯇꯨꯗꯦꯟꯁꯤꯡꯗ ꯒ꯭ꯔꯦꯇꯤꯡꯁ ꯇꯧꯕ ꯃꯇꯝꯗ ꯃꯥꯒꯤ ꯊꯃꯣꯏꯗ ꯍꯥꯏꯕꯗꯤ ꯅꯨꯡꯁꯤꯕ ꯑꯃꯒ ꯐꯤꯂꯤꯡꯁ ꯑꯃꯒ ꯂꯣꯏꯅꯅ ꯃꯅꯨꯡꯗꯒꯤ ꯃꯆꯥꯒꯤ ꯃꯅꯨꯡꯗꯒꯤ ꯒꯨꯁꯕꯝ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯅꯨꯡꯁꯤꯕ ꯑꯃ ꯄꯣꯛꯂꯝꯃꯤ ꯑꯗꯨꯅ ꯃꯥꯏ ꯃꯃꯤꯠꯇꯩ ꯃꯄꯤ ꯇꯥꯔꯝꯃꯤ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯇꯦꯗꯤꯁꯦ ꯍꯥꯏꯗꯤ ꯃꯤꯁꯦꯁ ꯊꯣꯝꯁꯟꯒꯤ ꯑꯦꯕ꯭ꯔꯤ ꯍꯥꯏꯗꯤ ꯀ꯭ꯂꯥꯁꯇ ꯑꯦꯕ꯭ꯔꯤ ꯁꯖꯦꯁꯟꯁꯤꯡ ꯌꯥꯝꯅ ꯀꯨꯞꯅ ꯐꯣꯂꯣ ꯇꯧꯕ ꯍꯧꯔꯦ ꯑꯗꯨꯒ ꯃꯤꯁꯦꯁ ꯊꯣꯝꯁꯟꯅ ꯁ꯭ꯀꯨꯜꯗꯨꯗ ꯑꯣꯟꯂꯤ ꯀ꯭ꯂꯥꯁ 5ꯁꯦ ꯍꯥꯏꯌꯦꯁ ꯂꯦꯚꯦꯜꯅꯤ ꯑꯗꯣ ꯃꯤꯁꯦꯁ ꯊꯣꯝꯁꯟ ꯅꯨꯃꯤꯠꯇꯨꯗꯒꯤ ꯃꯥ ꯈꯟꯈ꯭ꯔꯦ ꯇꯦꯗꯤ ꯍꯥꯏꯕ ꯑꯉꯥꯡꯁꯦ ꯃꯃꯥ ꯃꯄꯥꯁꯨ ꯑꯅꯤꯃꯛ ꯂꯩꯖꯗꯕꯁꯦ ꯑꯣꯀꯦ ꯑꯣꯀꯦ ꯁꯤ ꯑꯣꯜꯁꯣ ꯀꯦꯟ ꯖꯣꯏꯟ ꯅꯣꯠ ꯑꯦ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯤꯁꯦꯁ ꯊꯣꯝꯁꯟꯅ ꯑꯗꯨꯗꯒꯤ ꯃꯥ ꯈꯜꯂꯦ ꯑꯉꯥꯡꯁꯦ ꯑꯩ ꯃꯃꯥ ꯃꯄꯥ ꯁꯛꯅ ꯌꯣꯛꯂꯒꯦ ꯍꯥꯏꯅ ꯃꯥ ꯈꯜꯂꯦ ꯇꯦꯗꯤꯁꯦ ꯃꯥꯅ ꯑꯉꯥꯡꯁꯦ ꯃꯃꯥ ꯃꯄꯥ ꯁꯛꯅ ꯆꯣꯛꯂꯒꯦ ꯍꯥꯏꯅ ꯈꯟꯈꯤꯕꯗꯒꯤ ꯃꯥꯅ ꯅꯨꯃꯤꯠ ꯑꯁꯤꯗꯩ ꯇꯦꯗꯤꯁꯦ ꯏꯔꯨꯖꯕꯤꯕ ꯈꯣꯠꯄꯤꯕ ꯑꯗꯨꯗꯒꯤ ꯃꯥꯒꯤ ꯃꯐꯤ ꯃꯔꯣꯜꯁꯤꯡ ꯍꯥꯏꯗꯤ ꯀꯃꯥꯏꯅ ꯁꯦꯠꯄ ꯁꯦꯠꯇꯕ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐꯀꯤ ꯃꯣꯇꯤꯚꯦꯁꯅꯦꯜ ꯑꯣꯏꯕ ꯃꯑꯣꯡꯗ ꯃꯥꯁꯦ ꯑꯉꯥꯡꯁꯦ ꯄꯨꯕꯤꯔ ꯃꯇꯨꯡꯗ ꯇꯦꯗꯤꯁꯦ ꯌꯥꯝꯅ ꯀꯟꯅ ꯂꯥꯏꯔꯤꯛꯁꯦ ꯍꯣꯠꯅꯕꯤꯔꯦ ꯐꯥꯏꯅꯦꯂꯤ ꯇꯦꯗꯤꯁꯦ ꯀ꯭ꯂꯥꯁ 5 ꯌꯧꯔꯦ ꯀ꯭ꯂꯥꯁ 5 ꯃꯥ ꯑꯦꯅꯨꯑꯦꯜ ꯑꯦꯛꯖꯥꯝ ꯂꯣꯏꯔꯦ ꯇꯦꯗꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯦꯁ ꯔꯤꯄꯣꯔꯠꯁꯦ ꯃꯤꯁꯦꯁ ꯊꯣꯝꯁꯟꯁꯦ ꯑꯃꯨꯛ ꯃꯥ ꯀꯩꯅꯣ ꯇꯧꯔꯦ ꯍꯥꯏꯗꯤ ꯁꯦꯝꯕꯒꯤ ꯃꯇꯝꯗꯣ ꯌꯧꯅ ꯁꯦꯝꯃꯦ ꯄ꯭ꯔꯣꯒ꯭ꯔꯦꯁ ꯔꯤꯄꯣꯔꯠꯁꯦ ꯁꯦꯝꯃꯛꯄ ꯃꯇꯝꯁꯤꯗꯗꯤ ꯀꯩꯅꯣ ꯇꯧꯔꯦ ꯊꯦꯡꯀ꯭ꯌꯨ ꯊꯦꯡꯀ꯭ꯌꯨ ꯑꯗꯨꯗꯤ ꯄ꯭ꯔꯣꯒ꯭ꯔꯦꯁ ꯔꯤꯄꯣꯔꯠꯁꯦ ꯁꯦꯝꯃꯛꯄ ꯃꯇꯝꯁꯤꯗꯗꯤ ꯃꯤꯁꯦꯁ ꯊꯣꯝꯁꯟꯁꯦ ꯇꯦꯗꯤꯒꯤ ꯃꯔꯝꯗ ꯅꯦꯒꯦꯇꯤቭ ꯑꯃꯠꯇ ꯏꯗ꯭ꯔꯦ ꯄꯣꯖꯤꯇꯤቭ ꯑꯣꯏꯅ ꯃꯥ ꯈꯔ ꯏꯔꯦ ꯑꯗꯨꯒ ꯌꯥꯝꯅ ꯍꯦꯟꯖꯟꯅꯕꯨꯗꯤ ꯏꯈꯤꯗꯦ ꯑꯗꯣ ꯇꯦꯗꯤꯗꯣ ꯁ꯭ꯀꯨꯜꯗꯣ ꯊꯥꯗꯣꯛꯂꯒ ꯆꯠꯈ꯭ꯔꯦ ꯉꯁꯥꯏꯒꯤ ꯃꯤꯁꯦꯁ ꯊꯣꯝꯁꯟꯅ ꯍꯥꯏꯔꯛꯄ ꯇꯥꯛꯄꯤꯔꯛꯄ ꯃꯌꯥꯝꯁꯤꯡ ꯑꯗꯣ ꯇꯦꯗꯤꯒꯤ ꯊꯃꯣꯏꯗ ꯃꯥꯒꯤ ꯂꯥꯏꯐ ꯆꯦꯟꯖꯤꯡ ꯑꯣꯏꯕ ꯃꯣꯃꯦꯟ ꯑꯃ ꯑꯣꯏꯈ꯭ꯔꯦ ꯑꯗꯨꯒ ꯃꯥꯁꯦ ꯑꯗꯨꯝ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯃꯤꯁꯦꯁ ꯊꯣꯝꯁꯟꯗ ꯇꯦꯗꯤꯅ ꯆꯤꯊꯤ ꯊꯥꯔꯛꯏ ꯇꯦꯗꯤꯅꯁꯨ ꯔꯤꯄ꯭ꯂꯥꯏ ꯄꯤ ꯑꯗꯨꯒ ꯃꯤꯁꯦꯁ ꯊꯣꯝꯁꯟꯗ ꯇꯦꯗꯤꯅ ꯏꯃꯥ ꯍꯥꯏꯗꯨꯅ ꯃꯥ ꯍꯥꯏꯗꯤ ꯃꯗꯔ ꯍꯥꯏꯗꯨꯅ ꯀꯣꯠ ꯇꯧꯔꯒ ꯃꯥ ꯆꯤꯊꯤꯁꯤꯡ ꯑꯗꯣ ꯊꯥꯔꯛꯏ ꯑꯗꯨꯗꯒꯤ ꯆꯤꯊꯤꯁꯤꯡ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯊꯥꯔꯛꯏ ꯃꯣꯏ ꯑꯅꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯄꯥꯎ ꯐꯥꯎꯅꯩ ꯃꯤꯁꯦꯁ ꯊꯣꯝꯁꯟ ꯑꯁꯨꯝ ꯇꯧꯗꯅ ꯃꯈꯣꯏ ꯑꯅꯤ ꯄꯥꯎ ꯐꯥꯎꯅꯔ ꯃꯇꯝ ꯀꯨꯏꯔꯕ ꯃꯇꯨꯡꯗ ꯃꯤꯁꯦꯁ ꯊꯣꯝꯁꯟꯗ ꯅꯣꯡꯃ ꯏꯈꯪ ꯈꯪꯍꯧꯗꯅ ꯆꯤꯊꯤ ꯑꯃ ꯂꯥꯛꯏ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯃꯇꯨꯡꯗ ꯃꯤꯁꯦꯁ ꯊꯣꯝꯁꯟꯁꯨ ꯑꯍꯟ ꯑꯣꯏꯁꯜꯂꯛꯂꯦ ꯃꯥꯁꯨ ꯔꯤꯇꯤꯌꯔ ꯃꯇꯝ ꯑꯣꯏꯁꯜꯂꯛꯂꯦ ꯃꯤꯁꯦꯁ ꯊꯣꯝꯁꯟꯗ ꯆꯤꯊꯤ ꯑꯃ ꯂꯥꯛꯏ ꯆꯤꯊꯤꯗꯨꯗ ꯁꯨꯃꯥꯏꯅ ꯏꯔꯝꯃꯤ ꯏꯃꯥ ꯁꯛꯂꯕ ꯃꯤꯁꯦꯁ ꯊꯣꯝꯁꯟ ꯇꯦꯗꯤꯅ ꯏꯔꯛꯄ ꯆꯤꯊꯤ ꯑꯣꯏꯔꯝꯗꯣꯏꯅꯤ ꯂꯥꯁꯇ ꯏꯃꯥ ꯁꯛꯂꯕ ꯃꯤꯁꯦꯁ ꯊꯣꯝꯁꯟ ꯗꯦꯠ ꯏꯔꯛꯏ ꯃꯈꯥꯗ ꯗꯦꯠ ꯑꯁꯨꯛꯇ ꯑꯩꯒꯤ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯂꯦꯞꯅꯔꯦ ꯑꯩꯒꯤꯗꯤ ꯁꯪꯁꯥꯔꯁꯤꯗ ꯇꯥꯏꯕꯪꯄꯥꯟꯁꯤꯗ ꯏꯃꯥꯁꯨ ꯏꯄꯥꯁꯨ ꯀꯅꯥꯝ ꯂꯩꯇꯕꯅꯤꯅ ꯑꯩꯒꯤꯗꯤ ꯏꯃꯥ ꯁꯛꯇꯨꯅ ꯌꯣꯛꯄꯤꯔꯛꯄ ꯏꯃꯥ ꯁꯛꯇꯨꯅ ꯑꯩꯒꯤ ꯂꯥꯏꯐꯇ ꯑꯆꯧꯕ ꯂꯦꯁꯟ ꯑꯃ ꯇꯝꯕꯤꯔꯛꯄ ꯅꯍꯥꯛꯄꯨ ꯑꯩꯒꯤ ꯂꯨꯍꯣꯡꯕꯗ ꯏꯃꯥꯒꯤ ꯐꯝꯐꯝꯗ ꯐꯝꯗꯨꯅ ꯀꯩꯅꯣ ꯌꯥꯎꯕꯤꯅꯕ ꯍꯥꯏꯖꯈꯤ ꯑꯗꯣ ꯍꯧꯖꯤꯛ ꯉꯁꯥꯏꯒꯤ ꯋꯥꯔꯤꯁꯤꯗ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯃꯇꯥꯡ ꯑꯃꯈꯛ ꯑꯩꯅ ꯊꯥꯗꯣꯛꯂꯝꯂꯦ ꯀ꯭ꯂꯥꯁ 5ꯀꯤ ꯃꯣꯏꯅ ꯑꯩꯈꯣꯏꯒꯤ ꯐꯤꯌꯔꯋꯦꯜ ꯑꯉꯥꯡꯁꯤꯡꯒꯤ ꯐꯤꯌꯔꯋꯦꯜ ꯇꯧꯕ ꯃꯇꯝꯁꯤꯗ ꯀ꯭ꯂꯥꯁ 5ꯇꯒꯤ ꯀ꯭ꯂꯥꯁ 6ꯇ ꯄ꯭ꯔꯣꯃꯣꯠ ꯑꯣꯏꯕ ꯐꯤꯌꯔꯋꯦꯜ ꯇꯧꯕ ꯃꯇꯝꯁꯤꯗ ꯑꯉꯥꯡ ꯈꯨꯗꯤꯡꯃꯛꯅ ꯑꯇꯥꯡꯕ ꯒꯤꯐꯠ ꯇꯧꯔꯤꯑꯕ ꯑꯉꯥꯡ ꯈꯨꯗꯤꯡꯃꯛꯅ ꯑꯇꯥꯡꯕ ꯒꯤꯐꯠ ꯇꯧꯕꯁꯦ ꯃꯤꯁꯦꯁ ꯊꯣꯝꯁꯟꯗ ꯇꯦꯗꯤꯅ ꯒꯤꯐꯠ ꯇꯧꯔꯝꯕ ꯑꯃꯈꯛ ꯂꯩ ꯃꯃꯥꯅ ꯑꯩꯈꯣꯏ ꯁꯤꯖꯤꯟꯅꯔꯝꯕ ꯄꯔꯐ꯭ꯌꯨꯝ ꯑꯃꯒ ꯑꯩꯈꯣꯏꯒꯤ ꯃꯃꯥꯅ ꯁꯤꯖꯤꯟꯅꯔꯝꯕ ꯄꯥꯝꯕꯣꯝꯖꯥꯏ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯅꯦꯀ꯭ꯂꯦꯁꯀꯨꯝꯕ ꯍꯥꯏꯇꯥꯔꯦ ꯑꯃꯈꯛ ꯂꯩꯔꯝꯃꯤ ꯑꯗꯨ ꯃꯤꯁꯦꯁ ꯑꯗꯨꯗꯣ ꯃꯥꯅ ꯑꯇꯩꯉꯩꯅꯗꯤ ꯑꯩꯈꯣꯏꯒꯤ ꯒꯤꯐꯠ ꯄꯦꯄꯔ ꯔꯦꯄꯔ ꯄꯦꯄꯔꯗ ꯍꯥꯏꯗꯤ ꯀꯂꯔꯐꯨꯜ ꯑꯣꯏꯕ ꯔꯦꯄꯔ ꯄꯦꯄꯔꯗꯁꯤꯡꯗ ꯌꯣꯝꯁꯤꯜꯂꯒ ꯀꯣ ꯍꯥꯏꯗꯤ ꯒꯤꯐꯠ ꯇꯧꯕꯒꯤꯗꯃꯛꯇ ꯇꯦꯕꯜ ꯃꯊꯛꯇ ꯊꯝꯂꯝꯃꯤ ꯑꯗꯨꯕꯨ ꯇꯦꯗꯤꯗꯤ ꯃꯥ ꯉꯁꯥꯏꯒꯤ ꯃꯃꯥꯁꯨ ꯃꯄꯥꯁꯨ ꯂꯩꯇꯕꯅꯤꯅ ꯌꯥꯝꯅ ꯋꯥꯕꯅꯤꯅ ꯍꯥꯏꯗꯤ ꯁꯦꯜ ꯊꯨꯝꯒꯤ ꯑꯩꯈꯣꯏ ꯃꯃꯥ ꯃꯄꯥ ꯂꯩꯇꯕꯒꯤ ꯑꯋꯥꯕ ꯍꯥꯏꯕꯁꯤ ꯑꯋꯥꯕ ꯇꯥꯔꯤꯕ ꯃꯤꯗꯨꯅꯇ ꯈꯪꯉꯤ ꯃꯃꯥ ꯃꯄꯥ ꯍꯥꯏꯗꯤ ꯇꯥꯏꯕꯪꯄꯥꯟꯁꯤꯗ ꯁꯪꯁꯥꯔꯁꯤꯗ ꯃꯃꯥ ꯃꯄꯥ ꯍꯥꯏꯕꯁꯤꯒꯤ ꯑꯋꯥꯕꯁꯦ ꯑꯗ ꯇꯦꯗꯤꯅ ꯃꯥꯒꯤ ꯀꯔꯤꯁꯨ ꯂꯩꯖꯗꯕꯅꯤꯅ ꯃꯃꯥꯒꯤ ꯑꯗꯨꯒꯨꯝꯂꯕ ꯄꯥꯔꯐ꯭ꯌꯨꯝ ꯈꯖꯤꯛꯇꯪ ꯑꯍꯥꯡꯕꯗꯨꯃꯒ ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯔꯦ ꯃꯥꯒꯤ ꯅꯦꯀ꯭ꯂꯦꯁꯇꯨꯃꯒ ꯍꯥꯏꯗꯤ ꯄꯦꯄꯔ ꯑꯝꯗ ꯑꯩꯈꯣꯏꯒꯤ ꯅ꯭ꯌꯨꯁꯄꯦꯄꯔ ꯑꯝꯗ ꯌꯣꯝꯁꯤꯜꯂꯒ ꯃꯥꯅ ꯇꯦꯕꯜ ꯃꯊꯛꯇ ꯊꯝꯂꯝꯂꯦ ꯃꯤꯁꯦꯁ ꯊꯣꯝꯁꯟꯅ ꯑꯂꯥꯞꯄꯗꯒꯤ ꯑꯁꯨꯝ ꯎꯕꯗ ꯈꯪꯂꯦꯕ ꯍꯥꯏꯗꯤ ꯃꯥ ꯑꯁꯤ ꯇꯦꯕꯜ ꯃꯊꯛꯁꯤꯗ ꯊꯝꯂꯤꯕ ꯍꯥꯏꯕꯗꯤ ꯀꯩꯅꯣ ꯃꯃꯜ ꯇꯥꯡꯕ ꯔꯦꯄꯔ ꯄꯦꯄꯔꯁꯤꯡ ꯀꯂꯔꯐꯨꯜ ꯑꯣꯏꯕ ꯄꯦꯄꯔꯁꯤꯡꯅ ꯌꯣꯝꯁꯤꯜꯂꯤꯕꯁꯤꯡꯁꯦ ꯑꯁꯤꯗꯤ ꯇꯦꯗꯤꯒꯤ ꯑꯣꯏꯔꯔꯣꯏ ꯑꯗꯨꯒ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇꯒꯤ ꯌꯨꯅꯤꯛ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯅ꯭ꯌꯨꯁꯄꯦꯄꯔꯅ ꯌꯣꯝꯁꯤꯟꯅ ꯂꯩꯔꯤꯕ ꯒꯤꯐꯠꯁꯤꯃꯗꯤ ꯑꯁꯤꯗꯤ ꯁꯣꯏꯗꯅ ꯇꯦꯗꯤꯒꯤ ꯑꯣꯏꯔꯅꯤ ꯍꯥꯏꯅ ꯃꯤꯁꯦꯁ ꯊꯣꯝꯁꯟꯅ ꯀ꯭ꯂꯥꯁꯇ ꯆꯪꯂꯛꯄ ꯇꯦꯗꯤꯒꯤ ꯒꯤꯐꯠ ꯑꯣꯏꯔꯝꯃꯅꯤ ꯈꯟꯗꯅ ꯃꯥ ꯄꯦꯄꯔꯗꯣ ꯍꯥꯏꯗꯤ ꯅ꯭ꯌꯨꯁꯄꯦꯄꯔꯅ ꯌꯣꯝꯁꯤꯜꯂꯛꯄ
ꯀꯩꯅꯣꯗꯣ ꯒꯤꯐꯇꯣ ꯍꯥꯡꯗꯣꯛꯑꯦ ꯍꯥꯡꯗꯣꯛꯑ ꯌꯦꯡꯕ ꯃꯇꯝꯗ ꯃꯥ ꯉꯁꯥꯏ ꯄꯥꯔꯐ꯭ꯌꯨꯝꯗꯣ ꯌꯦꯡꯉꯤ ꯄꯥꯔꯐ꯭ꯌꯨꯝꯗꯣ ꯃꯥꯅ ꯍꯥꯏꯗꯤ ꯈꯥꯏꯕꯣꯛ ꯌꯥꯎꯕ ꯈꯥꯏꯕꯣꯛ ꯌꯥꯎꯗꯕ ꯄꯥꯔꯐ꯭ꯌꯨꯝ ꯑꯣꯏꯔꯝꯃꯦ ꯄꯥꯔꯐ꯭ꯌꯨꯝꯗꯣ ꯃꯥꯅ ꯃꯥꯒꯤ ꯍꯛꯆꯥꯡꯗ ꯈꯖꯤꯛꯇꯪ ꯆꯥꯏꯁꯤꯟꯕ ꯃꯇꯝꯗ ꯇꯦꯗꯤꯅ ꯃꯗꯨꯗ ꯍꯥꯏꯔꯛꯈꯤ ꯃꯦꯗꯥꯝ ꯉꯁꯤꯗꯤ ꯃꯦꯗꯥꯝꯗꯒꯤ ꯑꯩꯒꯤ ꯏꯃꯥꯒꯤ ꯃꯅꯝ ꯅꯝꯕ ꯐꯪꯉꯤ ꯍꯥꯏꯅ ꯉꯁꯤꯗꯤ ꯏꯃꯥ ꯑꯩꯒꯤ ꯃꯥꯡꯗ ꯂꯦꯞꯂ ꯃꯥꯔꯦ ꯍꯥꯏꯅ ꯈꯜꯂꯦ ꯑꯩꯅ ꯃꯤꯁꯦꯁ ꯊꯣꯝꯁꯟ ꯑꯗꯨꯗꯁꯨ ꯃꯄꯤ ꯇꯥꯏ ꯑꯗꯨ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡꯗꯗꯤ ꯃꯤꯁꯦꯁ ꯊꯣꯝꯁꯟꯗꯣ ꯑꯃꯨꯛ ꯃꯥꯒꯤ ꯃꯃꯥꯒꯤ ꯅꯦꯀ꯭ꯂꯦꯁꯇꯣ ꯁꯤꯖꯜꯂꯦ ꯑꯗꯨ ꯁꯤꯖꯟꯕ ꯃꯇꯝꯗ ꯅꯦꯀ꯭ꯂꯦꯁꯇꯨꯁꯨ ꯑꯩꯈꯣꯏꯒꯤ ꯔꯨꯕꯤ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯅꯨꯡꯗꯣ ꯁ꯭ꯇꯣꯟꯗꯣ ꯑꯃ ꯑꯅꯤ ꯌꯥꯎꯗ꯭ꯔꯕ ꯑꯗꯨꯒꯨꯝꯕ ꯅꯦꯀ꯭ꯂꯦꯁ ꯑꯃ ꯑꯣꯏꯔꯝꯃꯦ ꯑꯗꯨꯁꯨ ꯁꯤꯖꯜꯂꯦ ꯁꯤꯖꯜꯂ ꯃꯇꯝꯗꯗꯤ ꯇꯦꯗꯤꯁꯨ ꯀꯞꯄꯦ ꯀꯞꯄꯒ ꯃꯤꯁꯦꯁ ꯊꯣꯝꯁꯟꯗ ꯀꯣꯟꯁꯤꯜꯂꯦ ꯀꯣꯟꯁꯤꯜꯂꯒ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯔꯦ ꯍꯥꯏꯗꯤ ꯃꯤꯁꯦꯁ ꯊꯣꯝꯁꯟꯗ ꯏꯃꯥ ꯍꯥꯏꯅ ꯀꯧꯗꯨꯅ ꯀꯞꯃꯤꯟꯅꯔꯦ ꯃꯣꯏꯅꯤ ꯌꯥꯝꯅ ꯀꯞꯃꯤꯟꯅꯔꯦ ꯅꯨꯃꯤꯠ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯐꯤꯌꯔꯋꯦꯜ ꯃꯐꯝ ꯑꯃꯗꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃꯗꯒꯤ ꯀꯥꯏꯅꯔꯛꯄ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯑꯗꯨꯒꯨꯝꯂꯕ ꯃꯣꯃꯦꯟ ꯑꯃꯅꯤ ꯑꯗꯨꯗꯒꯤ ꯃꯤꯁꯦꯁ ꯊꯣꯝꯁꯟꯗ ꯇꯦꯗꯤꯅ ꯏꯃꯥ ꯍꯥꯏꯅ ꯀꯧꯅ ꯅꯨꯃꯤꯠ ꯑꯗꯨꯗꯩ ꯃꯣꯏ ꯀꯥꯏꯅꯔꯦ ꯑꯗꯩ ꯃꯇꯝ ꯈꯔꯅꯤ ꯃꯣꯏ ꯆꯤꯊꯤ ꯊꯥꯅꯗꯅ ꯏꯃꯥ ꯍꯥꯏꯅ ꯀꯣꯠ ꯇꯧꯗꯅ ꯆꯤꯊꯤ ꯊꯥꯅꯗꯅ ꯀꯩꯅꯣ ꯇꯧꯅꯔꯦ ꯄꯥꯎ ꯐꯥꯎꯅꯔꯦ ꯃꯇꯝ ꯈꯔꯅꯤ ꯇꯦꯗꯤꯁꯦ ꯆꯤꯊꯤ ꯊꯥꯔꯛꯈꯤꯗꯦ ꯆꯍꯤ 4-5ꯃꯨꯛ ꯊꯥꯔꯛꯇꯕꯒꯤ ꯃꯇꯨꯡꯗ ꯀꯨꯏꯔꯕꯒꯤ ꯃꯇꯨꯡꯗ ꯃꯤꯁꯦꯁ ꯊꯣꯝꯁꯟꯒꯤ ꯑꯦꯗ꯭ꯔꯦꯁꯁꯤꯁꯨ ꯆꯦꯟꯖ ꯑꯣꯏꯔꯦ ꯑꯗꯣ ꯃꯤꯁꯦꯁ ꯊꯣꯝꯁꯟꯁꯨ ꯃꯥꯁꯨ ꯔꯤꯇꯤꯌꯔ ꯑꯣꯏꯔ ꯃꯇꯨꯡꯗ ꯃꯤꯁꯦꯁ ꯊꯣꯝꯁꯟꯁꯦ ꯑꯦꯗ꯭ꯔꯦꯁꯁꯦ ꯆꯦꯟꯖ ꯑꯣꯏꯈꯤꯗꯅ ꯃꯥꯁꯦ ꯑꯇꯣꯞꯄ ꯃꯐꯝꯗ ꯂꯩꯈ꯭ꯔꯦ ꯑꯗꯣ ꯇꯦꯗꯤꯒꯤ ꯆꯤꯊꯤꯗꯤ ꯃꯥ ꯑꯃꯨꯛ ꯂꯥꯛꯄ ꯍꯧꯔꯦ ꯃꯥꯒꯤ ꯁ꯭ꯀꯨꯜꯒꯤ ꯑꯦꯗ꯭ꯔꯦꯁꯇ ꯑꯗꯨꯝ ꯂꯥꯛꯑꯦ ꯁ꯭ꯀꯨꯜꯒꯤ ꯑꯦꯗ꯭ꯔꯦꯁꯇ ꯂꯥꯛꯄ ꯆꯤꯊꯤꯁꯤꯡꯗꯣ ꯃꯤꯁꯦꯁ ꯊꯣꯝꯁꯟꯗ ꯗꯦꯂꯤꯚꯔꯠ ꯑꯣꯏꯈꯤꯗꯦ ꯑꯗꯣ ꯅꯣꯡꯃꯗꯤ ꯍꯥꯏꯗꯤ ꯈꯨꯗꯛꯇ ꯉꯥꯛꯄꯤꯒꯅꯤ ꯑꯩ ꯂꯣꯟꯁꯦ ꯈꯖꯤꯛꯇꯪ ꯃꯑꯣꯡ ꯆꯥꯗꯕ ꯑꯣꯏꯔꯒꯁꯨ ꯃꯌꯥꯝꯅ ꯑꯁꯣꯏꯕ ꯈꯨꯗꯤꯡꯃꯛ ꯑꯗꯨꯃꯛ ꯉꯥꯛꯄꯤꯒꯅꯤ ꯃꯤꯁꯦꯁ ꯊꯣꯝꯁꯟꯕꯨ ꯊꯤꯗꯨꯅ ꯄꯣꯁꯃꯦꯟꯗꯨꯅ ꯍꯥꯏꯗꯤ ꯅꯣꯡꯃꯗꯤ ꯈꯨꯗꯛꯇ ꯆꯤꯊꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯂꯦ ꯉꯁꯥꯏꯒꯤ ꯆꯤꯊꯤꯗꯨꯒꯤ ꯋꯥꯔꯤꯅꯤ ꯑꯩꯅ ꯍꯥꯏꯔꯤꯁꯤ ꯍꯧꯖꯤꯛ ꯆꯤꯊꯤꯗꯨꯗ ꯏꯔꯝꯃꯦ ꯏꯃꯥ ꯍꯥꯏꯗꯤ ꯑꯩꯕꯨ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯏꯃꯥ ꯑꯃꯒꯤ ꯁꯛꯇꯝ ꯂꯧꯕꯤꯗꯨꯅ ꯑꯩꯕꯨ ꯇꯥꯛꯄꯤ ꯇꯝꯕꯤꯔꯛꯂꯤꯕ ꯁꯪꯁꯥꯔꯁꯤꯗ ꯇꯥꯏꯕꯪꯄꯥꯟꯁꯤꯗ ꯑꯩꯅ ꯉꯁꯤ ꯐꯥꯎꯕꯗ ꯇꯤꯆꯔ ꯃꯌꯥꯝ ꯑꯃ ꯐꯪꯅꯩ ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕꯗꯤ ꯅꯍꯥꯛꯀꯨꯝꯕ ꯇꯤꯆꯔ ꯐꯪꯈꯤꯗ꯭ꯔꯤ ꯅꯍꯥꯛ ꯂꯩꯔꯝꯗꯕ ꯇꯥꯔꯒꯗꯤ ꯑꯩ ꯉꯁꯤ ꯇꯦꯗꯤꯁꯦ ꯃꯌꯥꯝꯅ ꯃꯁꯛ ꯈꯪꯕ ꯃꯤ ꯑꯃ ꯑꯣꯏꯔꯝꯂꯣꯏ ꯇꯦꯗꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝꯁꯦ ꯑꯣꯏꯔꯝꯂꯣꯏ ꯇꯦꯗꯤꯅ ꯑꯇꯩ ꯃꯈꯥ ꯌꯥꯝꯅ ꯗꯤꯇꯦꯜꯁ ꯍꯥꯄꯛꯈꯤꯗꯦ ꯑꯗꯨꯒ ꯃꯈꯥꯗ ꯆꯤꯊꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯈꯥꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯐ꯭ꯂꯥꯏꯠ ꯇꯤꯀꯦꯠ ꯑꯃꯁꯨ ꯌꯥꯎꯔꯝꯃꯤ ꯐ꯭ꯂꯥꯏꯠꯇꯣ ꯇꯣꯡꯂꯒ ꯀꯩꯅꯣ ꯃꯤꯁꯦꯁ ꯊꯣꯝꯁꯟꯗꯣ ꯇꯦꯗꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯦ ꯇꯦꯗꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄ ꯃꯇꯝꯗ ꯅꯨꯃꯤꯠ ꯑꯗꯣ ꯇꯦꯗꯤꯒꯤ ꯂꯨꯍꯣꯡꯕꯩ ꯅꯨꯃꯤꯠ ꯑꯣꯏ ꯂꯩꯔꯝꯃꯤ ꯂꯨꯍꯣꯡꯕꯩ ꯅꯨꯃꯤꯠ ꯑꯣꯏꯕꯅ ꯃꯤ ꯃꯌꯥꯝ ꯑꯃ ꯇꯤꯜꯂꯤ ꯃꯤꯁꯦꯁ ꯊꯣꯝꯁꯟꯁꯨ ꯃꯥꯁꯨ ꯇꯦꯗꯤꯗꯣ ꯑꯄꯣꯛꯄ ꯃꯆꯥꯃꯛꯇꯤ ꯅꯠꯇꯕꯅꯤꯅ ꯈꯨꯗꯛꯇ ꯆꯪꯕꯗꯨꯗꯤ ꯏꯀꯥꯏꯗꯅ ꯃꯥꯁꯨ ꯍꯥꯏꯗꯤ ꯃꯆꯤ ꯑꯃꯗ ꯊꯝꯂꯤꯕ ꯆꯤꯌꯔ ꯑꯃꯗ ꯐꯝꯗꯨꯅ ꯂꯩ ꯑꯗꯣ ꯃꯤꯁꯦꯁ ꯊꯣꯝꯁꯟꯅ ꯐꯝꯗꯨꯅ ꯂꯩꯕꯗꯣ ꯎꯕꯗꯨꯗ ꯃꯤ ꯄꯨꯝꯅꯃꯛꯅ ꯃꯁꯛ ꯈꯪꯕ ꯃꯤꯁꯦꯁ ꯊꯣꯝꯁꯟꯕꯨ ꯃꯁꯛ ꯈꯪꯕ ꯃꯤ ꯑꯃ ꯑꯣꯏꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯉꯥꯏꯅꯔꯤꯕ ꯑꯊꯣꯏꯕ ꯃꯤꯊꯨꯡꯂꯦꯟꯁꯦ ꯅꯍꯥꯛ ꯃꯥꯡꯗ ꯀꯥꯈꯠꯂꯛꯎ ꯍꯥꯏꯗꯨꯅ ꯀꯧꯈꯠꯂꯤ ꯃꯤꯁꯦꯁ ꯊꯣꯝꯁꯟꯕꯨ ꯎꯕ ꯃꯇꯝꯗ ꯇꯦꯗꯤꯁꯨ ꯍꯥꯏꯕꯗꯤ ꯃꯕꯨꯛꯅꯤꯡꯗ ꯅꯨꯡꯉꯥꯏꯕ ꯍꯔꯥꯎꯕ ꯄꯣꯛꯆꯈꯤ ꯑꯗꯣ ꯇꯦꯗꯤꯅ ꯃꯤꯁꯦꯁ ꯊꯣꯝꯁꯟꯕꯨ ꯌꯦꯡꯂꯒ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ ꯃꯁꯤ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯃꯤꯁꯦꯁ ꯊꯣꯝꯁꯟ ꯀꯧꯔꯤ ꯃꯍꯥꯛ ꯑꯁꯦ ꯏꯃꯥꯅꯤ ꯑꯩꯒꯤ ꯏꯃꯥꯒꯨꯝꯂꯕꯅꯤ ꯃꯍꯥꯛ ꯑꯁꯦ ꯂꯩꯔꯝꯗ꯭ꯔꯕꯗꯤ ꯉꯁꯤ ꯑꯩꯕꯨ ꯃꯌꯥꯝꯅ ꯈꯪꯅꯔꯤꯕ ꯑꯐꯥꯎꯕ ꯗꯥꯛꯇꯔ ꯇꯦꯗꯤ ꯍꯥꯏꯅ ꯍꯥꯏꯅꯔꯤꯕꯁꯦ ꯑꯩ ꯑꯣꯏꯔꯝꯂꯣꯏꯗꯕꯅꯤ ꯍꯥꯏꯅ ꯁꯨꯃꯥꯏꯅ ꯍꯥꯏꯔꯛꯏ ꯋꯥꯐꯝꯗꯣ ꯇꯥꯕꯗ ꯃꯤꯁꯦꯁ ꯊꯣꯝꯁꯟꯗꯣ ꯃꯃꯤꯠꯇꯩ ꯃꯄꯤ ꯇꯥꯈꯤ ꯑꯗꯣ ꯃꯤꯁꯦꯁ ꯊꯣꯝꯁꯟꯗꯣ ꯏꯆꯝ ꯆꯝꯕ ꯄ꯭ꯔꯥꯏꯃꯥꯔꯤ ꯇꯤꯆꯔ ꯑꯃꯅꯤ ꯍꯥꯏꯗꯤ ꯏꯆꯝ ꯆꯝꯕ ꯍꯥꯏꯗꯤ ꯃꯥꯔꯛꯁꯦ ꯄ꯭ꯔꯥꯏꯃꯥꯔꯤ ꯇꯤꯆꯔ ꯑꯃꯅꯤ ꯀ꯭ꯂꯥꯁ 5 ꯐꯥꯎꯕ ꯇꯥꯛꯄꯤꯕ ꯃꯤꯁꯦꯁ ꯊꯣꯝꯁꯟꯅ ꯑꯃꯨꯛ ꯇꯦꯗꯤꯒꯤ ꯅꯨꯄꯤꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯇꯦꯗꯤ ꯍꯥꯏꯕ ꯑꯉꯥꯡꯁꯦ ꯂꯩꯔꯝꯗꯕ ꯇꯥꯔꯒꯗꯤ ꯃꯤꯁꯦꯁ ꯊꯣꯝꯁꯟ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯇꯤꯆꯔ ꯑꯩꯁꯦ ꯃꯇꯤꯛ ꯆꯥꯕ ꯇꯤꯆꯔ ꯑꯃ ꯄꯔꯐꯦꯛ ꯇꯤꯆꯔ ꯍꯥꯏꯕꯗꯣ ꯀꯩꯗꯧꯅꯨꯡꯗ ꯑꯣꯏꯕ ꯉꯝꯗꯅ ꯑꯗꯨꯝ ꯂꯩꯔꯝꯒꯅꯤ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯈꯤ ꯃꯈꯣꯏ ꯑꯅꯤ ꯑꯃꯅ ꯑꯃꯗ ꯃꯤꯁꯦꯁ ꯊꯣꯝꯁꯟꯅ ꯇꯦꯗꯤ ꯍꯥꯏꯕ ꯑꯉꯥꯡꯁꯦ ꯐꯪꯅꯕꯁꯦ ꯃꯥꯒꯤ ꯂꯥꯏꯐꯇ ꯆꯦꯟꯖ ꯑꯣꯏꯕ ꯑꯃꯅꯤ ꯍꯥꯏꯅ ꯃꯥꯁꯨ ꯈꯟꯈꯤ ꯃꯥꯒꯤ ꯇꯤꯆꯤꯡ ꯄ꯭ꯔꯣꯐꯦꯁꯟꯗ ꯑꯦꯟ ꯑꯣꯟ ꯗ ꯑꯗꯔ ꯍꯦꯟ ꯇꯦꯗꯤꯅꯁꯨ ꯍꯥꯏꯗꯤ ꯃꯥꯒꯤ ꯃꯕꯨꯛꯅꯤꯡꯗ ꯐꯤꯜ ꯇꯧꯈꯤ ꯍꯥꯏꯗꯤ ꯃꯤꯁꯦꯁ ꯊꯣꯝꯁꯟ ꯍꯥꯏꯔꯤꯕ ꯑꯣꯖꯥ ꯅꯨꯄꯤꯁꯦ ꯃꯁꯤ ꯐꯪꯅꯔꯝꯗꯕ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯂꯥꯏꯐꯁꯦ ꯆꯠꯂꯝꯕ ꯂꯝꯕꯤꯗꯣ ꯄꯟꯊꯨꯡꯐꯝ ꯈꯪꯗꯅ ꯑꯗꯨꯝ ꯂꯩꯔꯝꯒꯅꯤ ꯍꯥꯏꯅ ꯈꯟꯈꯤꯑꯕ ꯑꯁꯤꯅꯤ ꯃꯤꯑꯣꯏꯕꯒꯤ ꯂꯥꯏꯐꯀꯤ ꯃꯣꯇꯤꯚꯦꯁꯟ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯍꯥꯏꯗꯤ ꯃꯤ ꯑꯃꯒꯤ ꯂꯥꯏꯐꯇ ꯆꯦꯟꯖ ꯑꯣꯏꯕ ꯍꯥꯏꯕꯁꯦ ꯀꯩꯁꯨ ꯃꯇꯝ ꯆꯪꯕ ꯄꯣꯠ ꯅꯠꯇꯦ ꯑꯗꯨꯅ
ꯇꯦꯗꯤ ꯍꯥꯏꯔꯤꯕ ꯑꯉꯥꯡꯗꯣ ꯃꯥꯒꯤ ꯂꯥꯏꯐꯇꯁꯨ ꯁꯛꯁꯦꯁ ꯑꯣꯏꯈ꯭ꯔꯦ ꯃꯃꯥ ꯀꯦꯟꯁꯔ ꯅꯥꯗꯨꯅ ꯃꯌꯨꯝꯒꯤ ꯐꯤꯕꯝ ꯀꯟꯗꯤꯁꯟ ꯆꯥꯗꯗꯅ ꯑꯉꯥꯡꯗꯣ ꯄꯨꯡꯃꯥꯡ ꯃꯥꯡꯂꯨꯔꯕ ꯑꯉꯥꯡꯗꯣ ꯉꯁꯥꯏꯒꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯤꯁꯦꯁ ꯊꯣꯝꯁꯟꯒꯤ ꯊꯃꯣꯏꯗ ꯐꯥꯎꯔꯛꯈꯤꯕ ꯅꯨꯡꯁꯤꯕ ꯃꯌꯥꯗꯨꯅ ꯑꯉꯥꯡ ꯑꯗꯨ ꯃꯆꯥꯃꯛꯅꯤ ꯈꯟꯗꯨꯅ ꯃꯥꯅ ꯇꯥꯛꯄꯤꯈꯤꯕ ꯇꯧꯕꯤꯈꯤꯕ ꯃꯌꯥꯝ ꯑꯗꯨꯅ ꯑꯉꯥꯡ ꯑꯗꯨꯒꯤ ꯄꯨꯟꯁꯤꯗ ꯑꯍꯣꯡꯕ ꯑꯣꯏꯔꯛꯇꯨꯅ ꯑꯉꯥꯡꯗꯣ ꯍꯥꯏꯗꯤ ꯃꯥ ꯗꯥꯛꯇꯔ ꯇꯦꯗꯤ ꯍꯥꯏꯅ ꯈꯪꯅꯕ ꯑꯐꯥꯎꯕ ꯗꯥꯛꯇꯔ ꯑꯃ ꯑꯣꯏꯈꯤ ꯑꯁꯨꯝꯅ ꯃꯤꯁꯦꯁ ꯊꯣꯝꯁꯟꯅ ꯃꯥꯒꯤ ꯊꯃꯣꯏꯗ ꯇꯦꯗꯤ ꯐꯪꯅꯔꯝꯗꯕ ꯇꯥꯔꯗꯤ ꯃꯥꯁꯨ ꯄꯥꯔꯐꯦꯛ ꯇꯤꯆꯔ ꯑꯣꯏꯔꯣꯏ ꯍꯥꯏꯅ ꯈꯟꯈꯤ ꯇꯦꯗꯤꯅꯁꯨ ꯃꯤꯁꯦꯁ ꯊꯣꯝꯁꯟꯁꯦ ꯐꯪꯅꯔꯝꯗꯕ ꯇꯥꯔꯒꯗꯤ ꯃꯥꯒꯤ ꯂꯥꯏꯐꯇ ꯑꯁꯤꯒꯨꯝꯕ ꯄꯥꯔꯐꯦꯛ ꯗꯥꯛꯇꯔ ꯑꯃ ꯑꯣꯏꯕ ꯃꯥꯅ ꯂꯥꯏꯐꯀꯤ ꯑꯦꯝ ꯑꯃ ꯁꯛꯁꯦꯁ ꯇꯧꯅ ꯑꯦꯆꯤꯞ ꯇꯧꯔꯤꯕꯁꯤꯡ ꯈꯨꯗꯤꯡꯃꯛ ꯑꯗꯣ ꯃꯥ ꯐꯪꯂꯝꯂꯣꯏ ꯍꯥꯏꯅ ꯈꯟꯈꯤ ꯑꯁꯦꯝ ꯁꯟꯙ꯭ꯌꯥ ꯋꯥꯔꯤꯁꯦ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯍꯥꯏꯗꯤ ꯆꯦꯅꯦꯜꯁꯦ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯕꯤꯌꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯩꯒꯤ ꯂꯦꯡꯒ꯭ꯋꯦꯖꯇ ꯂꯣꯟꯗ ꯑꯁꯣꯏꯕ ꯀꯌꯥ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯑꯗꯨꯝ ꯉꯥꯛꯄꯤꯒꯅꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯑꯇꯥꯕ ꯈꯨꯗꯤꯡꯃꯛꯅ ꯑꯗꯨꯝ ꯉꯥꯛꯄꯤꯒꯅꯤ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯃꯣꯇꯤꯚꯦꯁꯅꯦꯜ ꯑꯣꯏꯕ ꯋꯥꯔꯤꯗꯣ ꯇꯥꯕꯗ ꯑꯩꯁꯨ ꯄꯨꯛꯅꯤꯡꯗ ꯅꯨꯃꯤꯠꯇꯣ ꯑꯩ ꯍꯥꯏꯗꯤ ꯀꯞꯅꯤꯡꯕ ꯐꯥꯎꯈꯤ ꯋꯥꯔꯤꯁꯦ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯒꯨꯒꯜꯗꯁꯨ ꯑꯗꯨꯝ ꯊꯤꯔꯗꯤ ꯐꯪꯒꯅꯤ ꯇꯦꯗꯤꯒꯤ ꯁ꯭ꯇꯣꯔꯤ ꯍꯥꯏꯅ ꯑꯗꯨꯝ ꯊꯤꯔꯁꯨ ꯐꯪꯕꯅꯦ ꯑꯩꯅ ꯃꯇꯨꯡꯗ ꯂꯥꯛꯑꯒ ꯑꯃꯨꯛ ꯇꯦꯗꯤꯒꯤ ꯁ꯭ꯇꯣꯔꯤ ꯍꯥꯏꯅ ꯑꯩ ꯑꯥꯔꯇꯤꯀꯜꯁꯤ ꯄꯥꯈꯤ ꯑꯩꯅ ꯑꯗꯨꯝ ꯀꯩꯅꯣ ꯍꯥꯏꯗꯤ ꯃꯤꯌꯥꯝꯗ ꯍꯥꯏꯗꯤ ꯂꯤꯕꯗ ꯍꯥꯏꯗꯤ ꯍꯥꯏꯖꯕꯗ ꯐꯣꯡꯗꯣꯛꯆꯕꯗ ꯅꯨꯡꯉꯥꯏꯖꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯗꯨꯅ ꯍꯥꯏꯗꯤ ꯅꯨꯡꯉꯥꯏꯖꯕ ꯃꯑꯣꯡꯗ ꯑꯩꯅ ꯈꯖꯤꯛꯇꯪ ꯁꯦꯝꯗꯣꯛ ꯁꯦꯝꯖꯤꯟ ꯇꯧꯔꯒ ꯑꯗꯨꯝ ꯍꯥꯏꯖꯕꯅꯤ ꯃꯌꯥꯝꯗ ꯑꯗꯣ ꯋꯥꯔꯤꯁꯦ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯀꯃꯦꯟ ꯇꯧꯕꯤꯔꯛꯑꯣ ꯀꯅꯥ ꯀꯅꯥꯅꯣ ꯈꯪꯗꯦ ꯃꯤ ꯑꯍꯨꯝꯈꯛ ꯍꯧꯖꯤꯛ ꯃꯤ 8 ꯍꯧꯖꯤꯛ ꯂꯥꯏꯚ ꯂꯩꯕꯤꯔꯤ ꯃꯌꯥꯝ ꯀꯃꯦꯟ ꯑꯝꯇꯪ ꯇꯧꯕꯤꯔꯛꯑꯣ ꯀꯅꯥ ꯀꯅꯥꯅꯣ 8 ꯈꯛ ꯂꯩꯕꯤꯔꯤꯕꯁꯦ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯗ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯋꯦꯜꯀꯝ ꯇꯧꯖꯔꯤ ꯍꯟꯅ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ ꯆꯦꯅꯦꯜ ꯑꯁꯤꯗ ꯂꯥꯏꯚ ꯂꯥꯛꯄ ꯃꯇꯝꯁꯤꯗ ꯆꯪꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯑꯗꯣ ꯉꯁꯤ ꯍꯧꯖꯤꯛꯀꯤ ꯋꯥꯔꯤꯁꯦ ꯂꯣꯏꯈ꯭ꯔꯦ ꯑꯁꯤꯅꯤ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯇꯦꯗꯤꯒꯤ ꯋꯥꯔꯤ ꯑꯗꯨꯒ ꯑꯩꯅ ꯑꯩꯒꯤ ꯀꯣꯂꯦꯖ ꯂꯥꯏꯐꯇ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯏꯈꯤꯕ ꯁꯩꯔꯦꯡ ꯑꯃꯈꯛ ꯃꯌꯥꯝꯗ ꯄꯥꯗꯨꯅ ꯇꯥꯍꯟꯖꯅꯤꯡꯉꯤ 45, 46. ꯒꯤꯇꯥꯟꯖꯂꯤ ꯍꯥꯏꯅ ꯁꯩꯔꯦꯡ ꯑꯃ ꯏꯈꯤ ꯑꯩꯅ ꯃꯇꯝꯁꯦ ꯑꯩ 2010-9-10 ꯑꯗꯨꯋꯥꯏꯗ ꯏꯈꯤꯕ ꯁꯩꯔꯦꯡꯅꯤ ꯑꯩꯅ ꯁ꯭ꯇꯨꯗꯦꯟ ꯑꯣꯏꯅ ꯂꯩꯔꯤꯉꯩ ꯄꯨꯟꯁꯤꯗ ꯑꯗꯣ ꯃꯇꯝꯗꯣ ꯌꯥꯝꯅꯁꯨ ꯅꯨꯡꯁꯤꯕ ꯄꯨꯟꯁꯤ ꯍꯥꯏꯗꯤ ꯃꯇꯝ ꯑꯃꯅꯤ ꯂꯥꯏꯔꯤꯛꯁꯤꯡꯁꯦ ꯂꯩꯅꯤꯡꯃꯟꯈꯤꯗꯅ ꯕꯨꯛ ꯐꯤꯌꯔꯗ ꯆꯠꯂꯤ ꯈꯥꯎꯗꯗꯤ ꯄꯩꯁా ꯌꯥꯎꯈꯤꯗꯦ ꯃꯇꯝꯗꯨꯗ ꯌꯨꯝꯗꯒꯤ ꯀꯣꯂꯦꯖ ꯆꯠꯄꯒꯤ ꯍꯥꯏꯗꯤ ꯒꯥꯔꯤ ꯚꯔꯥꯁꯦ ꯂꯨꯄꯥ ꯑꯍꯨꯝ ꯂꯧꯔꯤ ꯂꯨꯄꯥ 10 ꯄꯤꯕꯗ ꯂꯨꯄꯥ ꯑꯍꯨꯝ ꯂꯦꯝꯈ꯭ꯔꯒ ꯑꯍꯨꯝ ꯆꯠꯈ꯭ꯔꯒ ꯍꯥꯏꯗꯤ 6 ꯆꯠꯈ꯭ꯔ ꯃꯇꯨꯡꯗ ꯂꯨꯄꯥ 4 ꯈꯛ ꯂꯦꯝꯍꯧꯕꯗꯨꯅ ꯂꯨꯄꯥ 2ꯒꯤ ꯆꯥ ꯊꯛꯑꯒ ꯀꯣꯂꯦꯖꯁꯦ ꯇꯝꯖꯔꯛꯏ ꯌꯥꯝꯅ ꯋꯥꯅ ꯍꯥꯏꯗꯤ ꯂꯥꯏꯔꯤꯛꯁꯤꯡꯁꯦ ꯍꯥꯏꯗꯤ ꯌꯨꯝꯒꯤ ꯃꯤꯅ ꯋꯥꯠꯍꯜꯂꯤ ꯍꯥꯏꯕꯗꯤ ꯅꯠꯇꯕ ꯍꯥꯏꯗꯤ ꯍꯦꯟꯗꯣꯛꯄ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯑꯣꯏꯕ ꯉꯝꯗꯕ ꯉꯁꯤ ꯐꯥꯎꯕ ꯌꯨꯝꯒꯤ ꯃꯤꯅ ꯍꯥꯏꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯋꯥꯠꯍꯟꯕꯗꯤ ꯂꯩꯈꯤꯗꯦ ꯍꯦꯟꯗꯣꯛꯄꯗꯤ ꯑꯣꯏꯕ ꯍꯥꯏꯗꯤ ꯂꯩꯈꯤꯗꯕ ꯑꯗꯨꯒꯨꯝꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯂꯥꯏꯔꯤꯛ ꯃꯌꯥꯝ ꯑꯃ ꯂꯩꯅꯤꯡꯈꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯀꯝꯁꯦ ꯀꯝ ꯍꯥꯏꯗꯤ ꯑꯂꯤꯛꯄꯤꯗ ꯑꯩꯉꯣꯟꯗ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯃꯒꯤ ꯃꯑꯣꯡꯗ ꯂꯥꯏꯔꯤꯛ ꯂꯩꯔꯦ ꯍꯥꯏꯕ ꯌꯥꯔꯦ ꯑꯗ ꯏꯁꯥꯒꯤ ꯌꯨꯝ ꯁꯥꯕ ꯂꯣꯏꯔ ꯃꯇꯨꯡꯗ ꯑꯩ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯣꯏꯅ ꯔꯨꯝ ꯑꯃ ꯍꯥꯏꯗꯤ ꯑꯦꯔꯦꯟꯖ ꯇꯧꯖꯒꯦ ꯍꯥꯏꯗꯨꯅ ꯈꯟꯖꯔꯤ ꯃꯄꯨ ꯃꯥꯅꯁꯨ ꯆꯥꯟꯕꯤꯕ ꯑꯣꯏꯁꯅꯨ ꯏꯁꯣꯔꯅ ꯆꯥꯟꯕꯤꯕ ꯑꯣꯏꯁꯅꯨ ꯂꯥꯏꯕ꯭ꯔꯦꯔꯤꯗꯨꯗ ꯀꯅꯥꯒꯨꯝꯕꯅ ꯑꯩꯉꯣꯟꯗ ꯀꯂꯦꯛꯁꯟ ꯑꯣꯏꯅ ꯂꯩꯕ ꯂꯥꯏꯔꯤꯛꯁꯤꯡ ꯄꯥꯅꯤꯡꯕ ꯂꯩꯔꯒꯁꯨ ꯀꯩꯅꯣ ꯇꯧꯒꯦꯅ ꯄꯥꯕꯤꯕ ꯌꯥꯒꯅꯤ ꯑꯗꯨꯝ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯗꯒꯤ ꯀꯨꯝꯁꯤꯁꯦ ꯆꯠꯂꯤꯕ ꯆꯍꯤꯁꯦ ꯃꯅꯤꯄꯨꯔꯗ ꯃꯩꯇꯩ ꯑꯃꯗꯤ ꯀꯨꯀꯤꯁꯤꯡꯒꯤ ꯃꯔꯛꯇ ꯏꯔꯥꯡꯁꯤꯅ ꯍꯥꯏꯗꯤ ꯃꯔꯝ ꯑꯣꯏꯔꯒ ꯃꯅꯤꯄꯨꯔꯗ ꯇꯧꯈꯤꯕ ꯕꯨꯛ ꯐꯤꯌꯔ ꯍꯟꯗꯛ ꯔꯤꯁꯦꯟꯠꯂꯤ ꯂꯣꯏꯈꯤꯕ ꯅꯍꯥꯟ ꯗꯦꯠ ꯀꯌꯥꯗꯅ ꯂꯣꯏꯈꯤꯕꯅꯦ ꯑꯩ ꯗꯦꯠꯇꯣ ꯅꯤꯡꯁꯤꯡꯗ꯭ꯔꯦ ꯕꯨꯛ ꯐꯤꯌꯔꯗꯁꯨ ꯁꯔꯨꯛ ꯌꯥꯕ ꯆꯠꯀꯦ ꯃꯅꯤꯄꯨꯔꯤ ꯂꯥꯏꯔꯤꯛ ꯈꯔ ꯂꯧꯒꯦ ꯍꯥꯏꯗꯨꯅ ꯈꯟꯖꯔꯝꯕꯅꯤ ꯑꯗꯣ ꯀꯨꯝꯁꯤꯁꯤꯁꯨ ꯃꯥꯏ ꯄꯥꯛꯄ ꯉꯝꯗ꯭ꯔꯦ ꯑꯩꯒꯤ ꯗ꯭ꯌꯨꯇꯤꯅꯁꯨ ꯀꯟꯁꯤꯜꯂꯛꯄ ꯑꯦꯄ꯭ꯔꯤꯜꯗ ꯏꯂꯦꯛꯁꯟ ꯂꯩꯕ
ꯏꯂꯦꯛꯁꯟꯒꯤ ꯗ꯭ꯌꯨꯇꯤꯒꯤ ꯀꯟꯁꯤꯜꯂꯛꯄ ꯊꯕꯛ ꯀꯟꯁꯤꯜꯂꯛꯄ ꯁ꯭ꯀꯨꯜꯒꯤ ꯗ꯭ꯌꯨꯇꯤꯅꯕꯨ ꯊꯕꯛ ꯀꯟꯁꯤꯜꯂꯛꯄ ꯑꯗꯨꯅ ꯃꯌꯥꯝꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅꯁꯨ ꯍꯥꯏꯗꯤ ꯀꯨꯝꯁꯤꯁꯦ ꯏꯝꯐꯥꯜꯗ ꯆꯠꯇꯨꯅ ꯃꯅꯤꯄꯨꯔꯗ ꯆꯠꯇꯨꯅ ꯃꯔꯨꯑꯣꯏꯕ ꯂꯥꯏꯔꯤꯛꯁꯤꯡ ꯃꯩꯇꯩꯒꯤ ꯑꯣꯏꯕ ꯃꯅꯤꯄꯨꯔꯤꯒꯤ ꯑꯣꯏꯕ ꯂꯥꯏꯔꯤꯛꯁꯤꯡ ꯀꯌꯥ ꯀꯂꯦꯛꯁꯟ ꯇꯧꯕ ꯉꯝꯖꯍꯧꯗ꯭ꯔꯦ ꯑꯗꯣ ꯑꯩꯅ ꯏꯖꯈꯤꯕ ꯁꯩꯔꯦꯡꯁꯦ ꯄꯥꯔꯛꯑꯒꯦ ꯃꯌꯥꯝꯗ ꯇꯥꯍꯜꯂꯒꯦ 2009-10 ꯑꯗꯨꯋꯥꯏꯗ ꯏꯈꯤꯕꯅꯤ ꯑꯩ 2011ꯗꯅꯤ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯂꯣꯏꯕꯁꯦ ꯒꯤꯇꯥꯟꯖꯂꯤ ꯍꯥꯏꯅ ꯑꯩꯅ ꯁꯩꯔꯦꯡ ꯑꯃ ꯏꯈꯤ ꯃꯇꯝꯗꯨꯗ ꯁꯩꯔꯦꯡꯁꯦ ꯀꯅꯥꯗ ꯏꯈꯤꯕꯅꯣ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯑꯗꯨꯗꯤ ꯑꯩ ꯌꯥꯝꯅ ꯗꯤꯇꯦꯜꯁꯇ ꯆꯠꯂꯔꯣꯏꯒꯦ ꯒꯤꯇꯥꯟꯖꯂꯤ ꯑꯩ ꯁꯩꯔꯦꯡꯁꯦ ꯍꯧꯖꯔꯒꯦ ꯃꯦꯡꯂꯕ ꯄꯨꯔꯅꯤꯃꯥꯒꯤ ꯊꯥꯖꯒꯨꯝ ꯅꯤꯡꯊꯤꯔꯕꯤ ꯅꯨꯡꯁꯤ ꯅꯪꯒꯤ ꯃꯥꯏꯊꯣꯡꯗꯣ ꯂꯣꯠꯂꯒꯅꯨ ꯂꯣꯏꯆꯤꯟ ꯅꯣꯡꯈꯥꯏꯔꯛꯇ ꯅꯨꯡꯁꯤꯅ ꯄꯥꯎ ꯀꯌꯥ ꯇꯝꯂꯛꯈꯨ ꯂꯤꯔꯤ ꯍꯨꯝꯕ ꯃꯥꯂꯪꯕꯒꯤ ꯏꯄꯣꯝꯂꯛꯇ ꯍꯧꯈ꯭ꯔꯕ ꯋꯥꯔꯤ ꯀꯌꯥ ꯑꯃꯁꯨ ꯂꯤꯔ ꯈꯣꯅꯦ ꯅꯗꯣꯝꯇ ꯏꯅꯥꯛꯇ ꯐꯝꯂꯒ ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤꯁꯨ ꯁꯨꯞꯅꯇꯒꯤ ꯅꯪꯇꯕꯨ ꯉꯥꯏꯔꯛꯂꯤꯕꯅꯤ ꯀꯅꯥ ꯈꯪꯍꯟꯗꯅ ꯏꯇꯣꯝꯇ ꯏꯆꯤꯛ ꯍꯨꯟꯕ ꯑꯍꯤꯡ ꯀꯌꯥꯗꯁꯨ ꯅꯤꯡꯊꯤꯔꯕꯤ ꯊꯥꯖꯒꯤ ꯃꯉꯥꯜꯂꯛꯇ ꯏꯗꯣꯝ ꯆꯤꯛꯅ ꯐꯝꯂꯒ ꯑꯩꯍꯥꯛꯅ ꯍꯪꯖꯈꯤ ꯎꯅꯈꯤꯒꯗ꯭ꯔꯥ ꯅꯨꯡꯁꯤꯔꯕꯤ ꯅꯪꯒ ꯑꯃꯨꯛ ꯍꯟꯅ ꯃꯃꯣꯟ ꯃꯤꯅꯣꯛꯅ ꯂꯩꯇꯦꯡꯂꯕꯤ ꯅꯨꯡꯁꯤ ꯅꯪꯒꯤ ꯁꯛꯇꯝꯗꯣ ꯀꯥꯎ ꯉꯝꯗ꯭ꯔꯗꯨꯅ ꯅꯤꯡꯁꯤꯡꯂꯛꯄꯁꯤꯗ ꯑꯣꯏꯖꯅꯤꯡꯈ꯭ꯔꯦ ꯑꯩꯗꯤ ꯁꯨꯞꯅꯒꯤ ꯅꯪꯇꯒꯤ ꯀꯔꯝꯕ ꯃꯤꯀꯨꯞꯇꯅꯣ ꯅꯪꯅ ꯏꯅꯥꯛꯇ ꯂꯩꯒꯗꯕ ꯑꯁꯤꯅꯤ ꯑꯩꯅ ꯃꯇꯝꯗꯨꯗ ꯏꯈꯤꯕ ꯁꯩꯔꯦꯡꯁꯦ ꯀ꯭ꯂꯥꯁ 11 ꯁꯣꯔꯤ ꯒ꯭ꯔꯦꯖꯨꯑꯦꯁꯟ BA ꯂꯥꯁ ꯁꯦꯀꯦꯟ ꯏꯌꯔꯗꯒꯤꯅ ꯂꯥꯁ ꯏꯌꯔꯒꯤ ꯃꯅꯨꯡꯗ ꯇꯝꯂꯛꯄ ꯃꯇꯝꯗ ꯏꯈꯤꯕ ꯁꯩꯔꯦꯡꯅꯤ ꯑꯁꯤꯒꯤ ꯃꯦꯒꯥꯖꯤꯟꯁꯦ 2011ꯗ ꯄꯕ꯭ꯂꯤꯁ ꯇꯧꯈꯤꯕ ꯃꯦꯒꯥꯖꯤꯟꯅꯤ ꯑꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯂꯦꯡꯗꯅ ꯂꯩꯕꯤꯔꯤꯕ ꯂꯦꯡꯗꯅ ꯂꯩꯕꯤꯔꯤꯕ ꯀꯩꯅꯣꯁꯦ ꯑꯩꯒꯤ ꯚ꯭ꯌꯨꯋꯔꯁꯦ ꯑꯅꯤꯈꯛꯇꯤ ꯂꯦꯡꯗꯅ ꯂꯩ ꯍꯥꯏꯕ ꯑꯩ ꯎꯔꯦ 3 ꯁꯨꯔꯦ ꯃꯌꯥꯝ ꯂꯩꯕꯤꯔꯤꯁꯦ ꯀꯅꯥꯅꯣ ꯑꯃꯨꯛꯇꯪꯗꯤ ꯃꯦꯁꯦꯖ ꯑꯃꯈꯛꯇꯪ ꯊꯝꯕꯤꯔꯝꯃꯣ ꯑꯩꯒꯤ ꯂꯥꯏꯐꯁꯦ ꯂꯣꯏꯁꯤꯟꯖꯕꯒꯤ ꯃꯇꯥꯡ ꯑꯗꯣ ꯑꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯣ ꯑꯃꯨꯛꯇꯪ ꯄꯤꯕꯤꯕ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯗꯅ ꯃꯌꯥꯝꯗ ꯑꯃꯨꯛꯇꯪ ꯍꯪꯖꯔꯤ ꯃꯌꯥꯝ ꯂꯩꯕꯤꯔꯤꯁꯦ ꯀꯅꯥꯅꯣ ꯑꯃꯨꯛꯇꯪ ꯃꯦꯁꯦꯖ ꯑꯃꯇꯪ ꯊꯥꯕꯤꯔꯒꯗꯤ ꯈꯪꯒꯅꯤ ꯑꯁꯦꯝ ꯁꯟꯙ꯭ꯌꯥ ꯂꯩꯔꯤꯕ꯭ꯔꯥ ꯑꯠꯆꯥ ꯐꯔꯦ ꯑꯗꯨꯗꯤ ꯉꯁꯤꯒꯤꯗꯤ ꯄ꯭ꯂꯤꯖ ꯒꯤꯞ ꯃꯤ ꯌꯣꯔ ꯅꯝꯕꯔ ꯑꯁꯦꯝ ꯁꯟꯙ꯭ꯌꯥ ꯂꯩꯔꯤꯕ꯭ꯔꯥ ꯑꯠꯆꯥ ꯑꯗꯨꯗꯤ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯥꯏꯚꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪꯗ ꯅꯨꯡꯉꯥꯏꯕ ꯑꯃꯨꯛ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯊꯦꯡꯛ ꯌꯨ